Hello, I giving Boboy Nameirakpam. Nahan Pumas the Esorgi wapau tana bugidamag lakpiba and sigidamag tagachari. Agi Prathnadi, Nahan Natag the wapau and sigima palna, Esorbu Nungsiba, Amasung Mahaki me, Aduga Mahaki singlup in Nungsiba sin. The Hana Nahakin from the Nolukchoning Badudi, Nahanatag the wapau asina. Nahanaki singlup the pipam topanaki commitment, Amasung Nahaki singluki luching missing in Makap one pam tokpa Adugi Mahutisilhandigan. Adu wapau sigima palna. Nagising lupa hina nungsiba, nagising lupa luching musing hina nungsiba, adu quite maruoina, Esorgi matik mangalig na maghingba punsi da chakot pa adu, eki prathanani. Ibang umaki wapau, taminas. Mark pandub ahum pada kuntra mat hoide gini kuntra manga du da tumudong gi Bible adu sandu na hangduk pi ayang pathok chara kadu Bible yaw buchili na usne isa isa gi Bible du hangduk pi du na isa isa gi Bible du yeng bina bi da mak tu noluk chari adu gi ibungo gi mama amasung manau sing lagi aduna makoina mapana leptuna ibungobu kaunaba mi tharami magi koibida mi yam ama phamlami amasung makoina mangonda haiki yengu nahaki nama amasung nanausing mapanda leiduna nahaku thiri adubu mahakna makoida khumki aigi ma amasung aigi chilanausing kanano adudagi mahakna mahaki akoibida phamlibasing aduda koyeng yenglaga hairami yengu aigi ma amasung aigi nausing maramdi Esorgi ningba touba mi khuding aigi ichil inaw aigi iche ichan amasung aigi imane prathna tausi Esorgi thawai gi mateng nisi aigi ba amasung Esor Roba ko na saksakhiba isay adumag ay koy gi thamoy gi pamjaba kholaw ni Jisu gi maram khangningi he na khangjaningi kanbiba gi thaujal pangal nungsiduna sibikhiba Jisu gi maram he na khangningi ipa ay koy Kristabu he na khangjaningi ipa ay koy Kristabu mayek seng na ujaningi ay koy Kristabu he na ay koy gi punsi asida uba pamjay Maramsina chambi na ngasig numina ki wahai asigi mapana ay koy da Krista utpiyo. Prabhu ay koy da Krista gi kaurang basin naha ki wahai na kokhan biyo. Aduga he na kaurang han biyo. Prabhu ngasig numina asida Krista gi imung adu karano habido mayek seng na takpiyo. Ay koy gi thamoy ibung nang nikthok piyo. Prabhu ay koy na naha ki nacha amoy na taibang pan bas de hingba matam da naha ki aningba gi matungin da ba Krista gi imung de hingba matam da Krista gi imung gi matungin na hingda ba koy gi punsi da yawba pap khudingmak sing amasung ay koy na su lumna lawda ba jaga khudingmak sing leibo oiba taragdi Prabhu chanbido na ngasigi numida na ki thawai sing magi thabak subi bagi mapalna na ki nacha ay koy khudingmak gi thamoy nikpiyo na ki wai sigi mapalna pap chen ba sing ibung nang nolug han biyo aduga nangon lakhan biyo aduga thaja khraba singmu nangon hena semkat piyo aduga paptagi pungning hongbagi panggal amasung apam pina biyo na ki wahai gi achumba do khoi mayek sing na khanghan biyo Jisu Kristi gi nani jeribane amen ai khoi hojing Mark apabuwa pa Mark asi matang ne narak puduna Mark pandub ahum gi aroi ba tangka gaduna ngasi gi numida si Mark pandub ahum pada kuntra mathoi gi kuntra ga mga Mamangi nung maizing adu dekon yang minaki padu Mark pandub ahum gi pada kundagi na kuntra phawan adu hai badu da Pharisee sing Jisu Krista na tori bathabak adu gi mayok ta lana thaijin badu gi matang dai khoi uminakre adu hai ba lana thaijin badu da Jisu Krista na achumba maong da mahak na oiriba adu bu defend to ba adu ga achumba adu bu tak pa adu khoi uba phang adu hai riba adu da Jisu Krista na khu sena ba aduga thaugaru hai bisu koin ubu phangre isam sam hai boiba targadi verse 28 ta aina khoi tasing hai mi gi papum namak amasung makoi na thina ngang badu kokpi gani
asi Esorgi Christagi Togatpagi Wahine Iran Kumgi Tongu Kagi Matik Launa Papising Mapam the Hangdok behind high between verse 29 asi the Magna Kusin about Wising High Karamba Tawising Matak the Tina Anglabadi Kadung is copyright now higher but Nasi I couldn't pamina crabba Jagasi higher touba asigi Matung Tarpa Adu Todogodini Adu higher asi the Jisu Christagi Mamamusung Manausing Lakuma Tibagi Matangan I don't know what power the Chang drink among the by way of introduction. I have a man whom the hanging buhang this in. Kanabu Christian imung hana coina canabe. Kanabu equina, Jisu Christagi, imungni, haina, canabe. Or some equina gyantabia among the Kanabu ay koina Christian ni hana ko boge. Ram the Christian sing adu. Jisu gi mung the Yoruba sing ni. Jisu gi mung the Yoruba sing adu. Kanana hana ko kan boge. Now hari bo wahang asigi pau ko madun ngasi ay koina pamina kraba Esorgi why aside ay koina kamina kaduribis. Alam mo dong iwakala Jisugi imung si the yaw kraba mis asumaina oiba targadi Jisugi imung yaw mi do oira na kan wakal meam der me adu Esorgi waya sigi mapalan nangamasung aina kan kraba aduga kona taminer kada kuimo sigi asibu asi chang yengbagi mapanga ai koi khangna na bonus ram the high basigi matang na lana khangba masung lana thasa oiba targadi till now saying kiningai ni Madam the high river wahang asigi paukum asi chumdana pigi boy batargadi. Jisu Christ imung the yaukraba mi asi kanano high bedu kang the boy batargadi or kanabu Jisugi imung kogani high na high ba asi Esorgi wahi matungina kang the boy batargadi. Lomba na din hingba natagana lomba na din siba. Wahang ani asigi arumba dun. Lana thaza boy batargadi. Lana aduga asoiba lambi adu chatpagi chang yan wang aduna ngasi ekone pamina kram from mark pandu ahumgi pada kuntra mathe na kuntra ga manga phaw was ekone khangmina bi yaba acho waro lo de asid leg Esorgi aningba to mi khudingmak Jisugi asengba emungni asi kaktani haina bonaris Mark ki Verse 31 and 35 power sida. Verse manga Jisugi imung kano haibu wahang sik pakuma sida. Haina ho phone bisine. Esorgi aningba to mi khudingmak Jisugi asengba imung. Everyone who does the will of God is Jesus' true family. Everyone means everyone who does the will of God is Jesus' true family. Verse 31, verse 31 and 33 power. Now, verse 31 says Jisu Christ im manung na mabu mapanda ngaira kanda leibagi or thibagi akoi uba phangine. Akoi verse 20 ukraba dugum na Jisu Christ ase amung hona halae. Se bokta na khala matang imung na changya dug mi meam pula dug mafam adu aduna magi imung manung gi mioi sing ase Jisu Christ na lairib imung adugi kaadug manung na adu yum adugi mapan they are outside of the house. Adu sigi verse 31 gi horok ka dai horok ibn haid betagi verse 21 dagi. Merni Jisu Christ gi imung manung duna Jisu Christ na taru tabak sing kham na bagi damak na amung hone verse 21 do maki marimata sing na pum na magsi ta ba makhoi na mahaku khamjin na ba maki na ga chalamina moi lain Jisu Christ gi manakta. Now, adugi marak to the mark na verse 20 to the verse 30 power was kind of like interruption makalamane. Jisu Christ imung matang the wahai diri matang. Interruption karam interruption mangon the false allegation pisilak pagi lan na ming pisilak pagi allegation. Now, adugi to the talk about matang the makata rain. Jisu Christ imung manung do la ab matang the karamba maong the Jisu Christ na mahak imung manung adu na mabu thiak matam the karam makal gi paukhum na mahak imung adu kana no hana mana taka do no haibu gi matang. And then verse 21, the lakre. Adu makone lakli, but the Christian authority, but tabako do calm na bagi de magten.
ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯇꯝꯗꯨꯗ ꯂꯩꯔꯝꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯝꯗ ꯂꯩꯔꯝꯕ ꯊꯥꯖꯕꯁꯤꯡ ꯑꯣꯏꯒꯦꯔꯥ ꯑꯣꯔꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯝꯗ ꯂꯩꯔꯝꯕ ꯖꯤꯎꯒꯤ ꯆꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯃꯨꯡ ꯑꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯅ ꯂꯧꯋꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯁꯨꯅꯦ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯁꯨꯅꯦ ꯀꯅꯥꯝꯇꯅ ꯇꯧꯕ ꯉꯝꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯅꯥꯝꯇꯅ ꯁꯦꯝꯗꯣꯛꯄ ꯉꯝꯃꯛꯇꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯜꯇꯤꯃꯦꯠꯂꯤ ꯀꯅꯥꯗ ꯑꯄꯤꯜ ꯇꯧꯔꯛꯏ ꯏꯃꯨꯡꯗ ꯏꯃꯨꯡꯗꯨꯅ ꯈꯥꯝꯅꯅꯕꯒꯤ ꯏꯃꯨꯡꯗꯨꯅ ꯇꯧꯗꯅꯕꯒꯤ ꯃꯔꯝꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯄꯣꯠꯇꯨ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯁꯤꯅ ꯈꯜꯂꯤ ꯃꯥꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯁꯤꯅ ꯈꯜꯂꯤꯁꯦ ꯁꯤꯅꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯃꯥꯒꯤ ꯃꯊꯛꯇ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯦꯝꯕꯔ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯣꯔ ꯏꯅꯥꯎ ꯑꯣꯔ ꯍꯣꯏ ꯏꯅꯥꯎ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟda ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯂꯣꯏꯅꯃꯛ ꯂꯦꯞꯍꯟꯕ ꯉꯝꯒꯅꯤ ꯂꯦꯞꯍꯟꯒꯅꯤ ꯑꯗꯨꯅ ꯑꯗꯨ ꯇꯧꯅꯕꯅꯦ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯑꯗꯨꯒꯤ ꯋꯥꯈꯜꯗꯨꯅꯤ they assume that they think that they can exercise the familial authority over Jesus Jisu Krista ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯑꯣꯊꯣꯔꯤꯇꯤ ꯑꯗꯨ ꯄꯥꯏꯔꯒ ꯃꯄꯥ ꯑꯣꯏꯕꯒꯤ ꯑꯣꯔ ꯃꯃꯥ ꯑꯣꯏꯕꯒꯤ ꯑꯣꯔ ꯃꯌꯥꯝꯕ ꯑꯣꯏꯕꯒꯤ ꯑꯣꯔ ꯃꯆꯦ ꯑꯣꯏꯕꯒꯤ ꯑꯃ ꯍꯦꯛꯇ ꯑꯗꯨꯒꯨꯝꯕ ꯑꯣꯊꯣꯔꯤꯇꯤ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯂꯣꯏꯁꯤꯟꯍꯟꯒꯦ ꯑꯗꯨꯒꯤ ꯋꯥꯈꯜꯗꯅꯤ ꯂꯥꯛꯏꯁꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯦꯀꯥꯎꯟꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯤꯔꯤꯕ ꯄꯥꯎꯈꯨꯝ ꯑꯃ ꯄꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯃꯇꯝꯗꯨꯗ ꯂꯩꯔꯝꯕ ꯃꯇꯝꯗꯨꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯖꯤꯎ ꯃꯆꯥꯁꯤꯡ ꯖꯤꯎꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯑꯗꯨꯗꯤ ꯄꯨꯝꯇꯣꯡ ꯇꯣꯉꯥꯟꯕ ꯌꯥꯝꯅ ꯔꯦꯗꯤꯀꯦꯜ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯅꯤ ꯑꯗꯨꯅ ꯀꯩꯅꯣ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯐꯝ ꯑꯁꯤꯗ ꯇꯧꯗ꯭ꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯃꯊꯧ ꯇꯥꯏ ꯃꯥꯅ ꯄꯤꯔꯛꯀꯗꯧꯔꯤꯕ ꯄꯥꯎꯈꯨꯝꯁꯦ ꯏꯠꯁ ꯑꯣꯜꯋꯦꯁ ꯑꯦ ꯁꯣꯛꯀꯤꯡ ꯑꯦꯟꯁꯔ ꯑꯉꯛꯄ ꯑꯃ ꯐꯥꯎꯒꯗꯧꯕ ꯑꯗꯨꯒ ꯇꯤꯡꯉꯛ ꯃꯥꯏꯉꯛꯅꯒꯗꯧꯕ ꯄꯥꯎꯈꯨꯝ ꯑꯃꯅꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯚꯔꯁ 31ꯗꯒꯤ ꯑꯗꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯔꯤꯕ ꯃꯐꯝꯗꯒꯤ ꯍꯧꯔꯒ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯄꯥꯎ ꯆꯦꯜꯂꯛꯄ ꯃꯑꯣꯡ ꯑꯗꯨ ꯄꯥꯎ ꯆꯦꯜꯂꯛꯄ ꯃꯇꯨꯡꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯥꯅ ꯁꯛ ꯇꯥꯛꯂꯛꯄ ꯃꯑꯣꯡ ꯈꯨꯗꯤꯡꯃꯛꯁꯨ it's all shocking ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯗꯁꯨ even ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯐꯥꯎꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯗꯨ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯗꯨꯛ ꯌꯥꯝ ꯆꯉꯛ ꯃꯥꯡꯉꯛꯅꯕ ꯑꯣꯔ ꯇꯤꯡꯉꯛ ꯃꯥꯡꯉꯛꯅꯕ ꯊꯣꯛꯏꯕꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯍꯦꯟꯅ ꯚꯥꯞ ꯇꯥꯅꯅꯕꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯐꯝ ꯑꯁꯤꯗ ꯇꯧꯗ꯭ꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯒ꯭ꯌꯥꯟ ꯇꯥꯁꯤ ꯑꯗꯨ ꯍꯥꯟꯅ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯐꯝ ꯑꯁꯤꯗ ꯃꯥꯒꯤ ꯂꯥꯛꯂꯤꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯊꯤꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯅꯥꯅꯣ ꯃꯥꯅ ꯗꯤꯐꯥꯏꯟ ꯇꯧꯔꯛꯄꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯧꯗ꯭ꯔꯤꯕꯁꯦ ꯃꯥ ꯐꯦꯃꯤꯂꯤꯒꯤ ꯑꯒꯦꯟꯁꯇ ꯑꯣꯏ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯌꯣꯛꯇ ꯂꯩ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇꯦ ꯀꯔꯝꯍꯥꯏꯅ ꯈꯪꯉꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯝꯕꯤꯕ ꯑꯗꯨꯃꯛꯅ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯅꯤꯗꯨ ꯑꯅꯤ ꯅꯠꯇꯅ ꯑꯃ ꯑꯣꯏꯒꯗꯧꯕꯅꯤ ꯍꯥꯏꯕꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯝꯕꯤꯕꯅꯤ ꯑꯗꯨ ꯈꯛꯇꯪꯁꯨ ꯅꯠꯇꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀ꯭ꯔꯣꯁ ꯃꯊꯛꯇ ꯁꯤꯔꯝꯗꯥꯏꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯦꯔꯤ ꯑꯗꯨ ꯃꯍꯥꯛ ꯁꯤꯔꯒꯗꯧꯕ ꯃꯔꯝꯅ ꯃꯥꯒꯤ ꯁꯦꯕꯣꯛ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯦꯔꯤ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯟꯕꯤꯅꯕ ꯑꯃꯁꯨꯡ ꯌꯣꯛ ꯊꯥꯛꯄꯤꯔꯒ ꯃꯥꯒꯤ ꯈꯦꯔ ꯊꯝꯅꯅꯕꯒꯤꯗꯃꯛꯇ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯔꯝꯃꯤꯗ ꯑꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯐꯝ ꯑꯁꯤꯗ ꯄꯤꯔꯛꯏꯕ ꯄꯥꯎꯈꯨꯝꯁꯦ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯃꯗ ꯊꯧꯑꯣꯏꯗꯕꯒꯤ ꯃꯔꯝꯅ ꯑꯣꯔ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯅ ꯈꯟꯕꯒꯤ ꯃꯔꯝꯅ ꯑꯣꯔ ꯐꯦꯃꯤꯂꯤꯗꯨꯒꯤ ꯑꯒꯦꯟꯁꯇ ꯃꯥ ꯂꯩ ꯍꯥꯏꯕꯗꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯐꯝ ꯑꯁꯤꯗ ꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤꯡ ꯑꯃꯁꯨꯡ ꯃꯥꯅ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡ ꯑꯗꯨꯒ ꯂꯩꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯥꯡꯗ ꯃꯥꯅ ꯗꯤꯐꯥꯏꯟ ꯇꯧꯔꯀꯥꯟꯗ ꯇꯝꯕꯤꯔꯛꯂꯤꯕꯁꯦ ꯀꯩꯅꯣ ꯍꯥꯏꯅ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯍꯤꯔꯝꯗ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯕ ꯍꯤꯔꯝ ꯑꯗꯨꯗꯃꯍꯥꯛꯅ ꯍꯦꯟꯅ ꯃꯤꯁꯤꯡ ꯑꯗꯨꯅ ꯈꯪꯅꯅꯕ ꯑꯃꯁꯨꯡ ꯚꯥꯞ ꯇꯥꯅꯅꯕꯒꯤꯗꯃꯛꯇ ꯄꯣꯏꯟꯠ ꯑꯃꯅꯤ ꯃꯥꯅ ꯁꯦꯝꯃꯤꯁꯦ what Jesus is doing here is he is making a point ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯣꯏꯟꯠꯇꯨ ꯀꯩꯅꯣ ꯍꯥꯏꯅ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡ ꯏꯟꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯛꯑꯕ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯇꯧꯕꯒꯤ ꯃꯇꯥꯡꯁꯤꯗ ꯂꯥꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤ ꯃꯔꯨꯗꯤ ꯑꯣꯏꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯅꯠꯇꯦ ꯍꯥꯏꯕ ꯄꯣꯏꯟꯠꯁꯦ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯨ ꯑꯣꯏ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡ ꯏꯟꯕꯒꯤ ꯃꯇꯥꯡ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯂꯥꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯅꯠꯇꯦ ꯑꯗꯨꯅꯤ family is important but it is not ultimate ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯦ ꯑꯩ ꯑꯗꯨ ꯃꯈꯥ ꯇꯥꯔꯛꯄꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯝꯂꯛꯀꯗꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯒꯤ ꯃꯄꯥꯟꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯎꯃꯤꯟꯅꯔꯛꯀꯗꯧꯔꯤꯕ ꯑꯦꯀꯥꯎꯟ ꯑꯁꯤꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯌꯦꯛ ꯍꯦꯟꯅ ꯁꯦꯡꯉꯛꯀꯅꯤ ꯃꯗꯨꯗꯤ family is important but it is not ultimate ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯒꯤ
mayek sina koi uba pangan adu har wahai simaksu even ngasi ni midai koi ihana ni sorbu khurumba lakpa or short has the maru koi mark yaw oiba tar even short has the rehan like ba koi mark missing yaw oiba tar tar so hang on so high crib statement adu ngak na thok missing yaw mo ai bhap ta mam de koi na lai ba ta palam sung samaj khudingmak sing ase and family centric oiba anduga imung manung bu lat pa missing ekoi adu bing verse 31 da 31 33 파우드 어떻게 이붕오기 마마 지수기 마 아무슨 만나오신 라에 아두나 마코이는 나 마판 랩트는 이붕오부 까우나바 미 타르메 마기 아코이베다 미야 마마 팜나미 어떻게 마코이는 망원다 하이키 예ngu나기 나 마무슨 나오신 마판 레이두나 나쿠 티레 아두부 마학나 마코이다 쿰키 아이기 이마 아무슨 아이기 이치나 나오신 까나노 아이가 로나 지수 크리스기 마마 아무슨 만나오신 거 하비든 와칸 칼라기 잉세 Now, moi like Capernaum mom da. Capernaum na lakpa matam da. Jisu Christ gi family ni, right? Rabbi amagi family ni. Capernaum da tu Galil gi thongjin gudingi. Lerek gudingi maming tar ba anaba sing phan ba but sing tam thok pa matik ke lone na wapau sandoi ba Jisu gi imung ni lai do. Lai ba Jisu Christ gi imung manung se. Kaino ai ba tar ga di. Hai imung manung se mapan da ne moi leris now kariwa mark te yeng bo oiba tar ga di mark ama ba da tara manga de khoi mathang dum jackson ne yeng po oiba tar nainarak po oiba tar ga di mark se ne yam tat ne mana season ko wai manung le mi mapan le mi manung le mi mapan le mi han ma dum season ra ga ni clearly defined manung le mi ka mapan le mi ka now physical implications sing amsung literal meaning sing ai koi bhap ta mi ne bu di chume adu na ta mong da tongan mong na gyan tahan na bagi da mak ta sune high wise season ba adu har ba ai koi mafam sa ubudum phanga kani Jisu Christ na thawgol toring madam de ma pa sing du lai aduga maro ni Jisu Christ na koi lai ha ba phaw khang de aduga Jisu Christ da ki na kong de yo rai se kari mapana it is easily assumed I mean mapana lai ba mi ma da se changak ba yad ba na changak pham leitra ba na pham leitra ba na special place to pham Jisu ki imung lai pham ga thado ka e si pham adu karim to tawre mapana loine mak leir ba man o Jisu do khoi lai om ta paujam ta pi go adu ki maung ne adu mathang dum pause dum yonar ga na kwala Jisu Christ ki na kong now audience sing asi phaw da kari mu wakal khar di adum khalam ngani maram di Jisu Christ da asi hype obu tar di ma moi gi wakal song o mana ho tar mi si kari gumam tar kan o ima chang la changbio la o si adu to gi wakal on sing dum lang maram di that is how people think about family adu di Jisu Christ na tar mai mana kong yo re mama pa lai ha ba now kuntra ko humdo ida adu mahang makhoi da khungi mangon hare nang ima amang nga ki naw sing na mapan da lei du na ku thi hai na har mi sing du na mang har ai ima amang sing gi chil naw sing na hapitan khal lagi yeng si asi matang asi scenario se so thabak ma tawra ga le adu ga mapan da na ai ima pa du ne lai do adu ga o ima ge adu da gi di naw sing lai kanano gi ma kanano gi na asida Jisu Christ na hai di sikarina ta ibu sing adu sing ngak na thoe in mag imong gi missing di pa ngak na thokren ning sing ramona verse 21 da hai ki bedo Jisu Christ ase ngaure right adu wakal du hai ra ga adu wakal du khalla ga lai adu go Jisu Christ adu gi thabok tong torak po di chap cha nung khala achum me si de aseng ma ngaure ni sin di pa tawri de right no there are some things Jesus is saying here Jisu Christ na asida karigumba khar na se man hai se kaino han hai bo oibu ta ga na khoi se ai gi imung manung di orambe taibang pan ba se hoi adu achum man ni Ishwar ma ki thaujal thaurang da nahak adu or Mary na ga ai ima amo ina taibang pan ba se thambire adu bu adu oire haiduna taibang pan ba ai gi ina oire haiduna taibang pan ba ai ga na khoi ga family share tawre haiduna taibang pan ba da khoi ima or ipa oire haiduna Esorgi oiba adu ga mahak na ai hak mafam ma se thabirak laga semgale ba ningthau leibak asigi imnung ni yaw ni haibadi leite
Nahak ay ima orambe nahak ay ichilina orambe adu hakchang gi be mo ongdane adu isor na semga pi ma ki anno boning thole ba aside adu ai hak na lakliba adu amasung ai hak na mapung phana na bugi namak lakliba thawai gi oibe imung semgat liba aside di hakchang gi mari da ai gi imung manung oraga Jisu ai gi imung manung oiba taraga su thawai gi mari da ai gi imung manung oinya ba leite kanano ai gi imung manung oiga duise ya adu ni man pa kum pre adu verse 33 power was observation kar leise asida Jisu Christ ki family duna laiba mo ong aduga makoi ki family ma bu thirakpa matam da ma ki manak laiba mi sing adu ma na piri ba pak madoi matang ni yan ham da asine the first observation is this Christian gi imung da po e haiduna nahak Jisu gi aseng imung ni haina khanganu asiam na mayek sings Christian gi imung na po yaduna ai gi ipa Christian oi ai gi ima Christian oi remi ai polak pa dagi ayambasing the hojiki matam even Manipur da lekraba thajabasing the hangbo oiba targadi tamdo oiba targas chingdo oiba targas oh nang Christian kamano oh ai gi imai pa Christian or medun ai Christian no natte na ki nupi Christian oiba gi maram na Christian kauba yaroi na ki nupa Christian oiba gi maram na Christian kauba yaroi aduga Christian oiba nang gi afaba amasung best friend leiba na maram or kana mutual friend leiba na maram oira kanda na Christian haina kauba yaroi aduga singlup church amagi pastor oiriba oh I Christian budina te adu bu aigi ta da ma khura kaka adu ma pastor oi aduna aisu adum bhap tai khang aisu dum na natte adu gumba kariyam ma natte aduna Jisu Christ ne yamna mayek sengni se nang karam kan da na Christian oi oh ai polak pa dagi Christian oi aduna ayamba Christian family du Christian background polak pa mi sing na pi pakhum je karamay nang isur khang no ai koi baba amasung ma Christian oi madu ai dum Christian oi natte adu natte John pandum ama pada taraga ni thoyam sung tarahum du karamay na habno habdi yeng Johan pandum ama taraga ni thoyam sung tarahum du adu mahak bu habdi Jisu Christ bu losulaba makoi pumnamak ta habdi mahak ki habdi Christ gi mingda thazaba makoi Esorgi macha sing oineba mahana madi pibir Esorgi macha obida Esorgi imung yar right Esorgi imung yar madi pibir haina haini adu karam min yar makoi si I de gi sunate habdi imung da polam bagi Christian imung mang da polam bagi maram na Christian oiba natte hakchang ning bada gisnate oh ai Christian oninge dan oiba sunate mioi bagi ning bada gi support kibnate adu isor da gi pokone kanano isor gi imung da yawga duise isor na pokpi reba missing thawai da no na isor na pokpi reba missing adu khakni Christian imung na polak po oigera Christian mayam khangbo oigera nupa Christian oigera nupi Christian oigera adu kari amata उपाय लेते इपादो पास्टर होएगेरा और मिशनरी होएगेरा इवेंजलिस्ट होएगेरा चर्च की सेक्रेटरी होएगेरा चेयरमैन होएगेरा ट्रेजरर होएगेरा डीकन होएगेरा ओइनिंगबा ओइसन अदु ओइरे हाइदुना आई क्रिश्चियन नि ईश्वरगी इमुंग मनंग आई यारबा मी अमनी आई क्रिश्चियन गी नेम टेक लेरबा मी अमने अदु अरानबा थाजबने कना अमता क्रिश्चियन ओइना पोलकते loinamak pap chen boina polopone aduna singu basida laikra adu ngasi numita akoi gi isor khurmin na bagi dam lakra marup sing amasung chel ina so maron yum palaba amasung Christian family or basing that se isor gi da akoi icha sing bina bi praise God for our children akoi icha sing namak te yam ne isor thaga adu asi hai na wakhal da nungai te ba amasung nungnang ba phau lei bi kenu maram de akoi gi cha sing even ai gi cha nupi ai gi cha nupa amasung adom adom gi cha khudimmak sing do papi ngaktane makoi Jisu Christ bu kanbiba mapu amsung prabhu oina thajaba mathau tai makoi na Jisu Christ bu kanbiba mapu amsung prabhu oina thajada bu oiba targadi makoi Christian natte siradi norok chatkani aikoi sarga chatpa oiba targasu adu haibasi yamna mek sing maramdi mama oikrabasing nakoi gi nacha gi aran khubum adu assume tawkrano aigi Christian gi family da po maram na aigi nungti gi family devotion to wora maram oraga aigi jaja dum Christian ora ne natte kanama that no one has become Christian automatically unless you share the gospel with them apaba wapa sandokri ba phawba apaba wapa tadri ba phawba thajadri ba phawba kana amata ngasi phawba Christian oidri ojo
nungti khuding epa wapau nakoi nakoi nacha sing aduda haibi Christian karigidamak lakribin makoi kanano makoi lam helakpa matam aduda karigidamak makoi lam helibido o makoi papsin bagi maramne nakoi papsing asidi Jisu khaktana kanbibangami aduna Jisu thajo tatana makoi nakongda tatana yaihallo adu Christian kanbibagi pau Christa gi kanbibagi pau du tatana makoi nakongda yaihallo makoi gidamak prathana tawi karam kanai prathana tobo haugani miro la kangon mitodi Ram the Isorna Mamagi Garbanungdagi Magi Arankum gi tabak subibangame Na hojipawa adom gi chagi Arankum gi prathna ta ujba masung apa buwa pa sanok tuba mama pa sang kogi martiya bu obatagadi ngasidi hobi Ado family Christian oibagi man Christian oigido bunate Ado dharma gi tabak ame church karaga Christian ko ba yade Bible paraga prathana tauraga tight period Christian kauba yade no religiosity can validate your claim for being a part of God's family. I church guy, I conference I revival yawe, I crusade yawe, I tawa yawe, I choir yawe, I adu yawe, I worship ching. Now khudingmak na Esorgi thawjala phangamadi yai adu afaba ngaktane adu taure haiduna Christian oin have karim talaite. Ani subade Tayong paan bagi imong dagi Isor na maa ki punsida Isor na naha ki punsida khwaidagi maru oiba mafam adu kangadabani This is something that Jesus is teaching us Jisu Christ na koida tambido sin Tayong paan bagi imong dagi Christian imong unong oiba ya Isor thada ba imong unong oiba ya Tayong paan bagi imong dagi Isor na ay koigi nang amusungai gi naha ki punsida ay koigi punsida Only God and not family should occupy the most important place in our lives. Now, hi, why is it? How's it power? Why mark on the matang nenek over target? Ko hina gyan tapam doy. Aduga yam na kogi the mokti an singpam doy. Maram the kagi the mokan Jisu Christus. Ay kogi Prabhu. Ay kogi na thazari ba Christa asi matik leiba Prabhu. Mahak ningthau ne aduga mahak Prabhu ne mahak aran khubam bu pibi mangamba aduga taibang pan bagi masak matik oina pan ba ningthau ne Esorgi ningthau leibak adugi ningthau ne aduga taibang pan ba matik leiba Prabhu ne aduga sabat kisu Prabhu ne mahak sabat kisu mapu ne adu mahak Prabhu oiba taragadi mabu thazare hai khoi khudingmak sing se mahaki makhat le mahaki manhai sing ne if Jesus is king and he is king we are his subjects. Maki manai ne. Aduga maki missing oiba taragadi. Aduga maki manai sing oiba taragadi. Ningthau lebang ama ningthau ama khaktang le. Aduga ningthau lebang adu le kraba missing aduna high bin gadu aduga ningthau ama khaktang adugi damakta ne. Adugi ama khaktang high bin ningthau do Jisu Christ bu kanbi mapum sung Prabhu ne thazar bu khudingmak idi Christ ne. Mahak Prabhu ne. Mahaki aningba khak tawgadobani mahaki haiba khak ingedobani mahaki aningba du khatang thigedobani adugi mapana taibang pan ba punsi hingedobani tada bechil irasung ase koi bhap taibang pan ba ai koi leibo oiba targasu ai koi ase asigi taibang pan bagi missing nate ai koi Esorgi taibang pa lakliba amasung lakadoriba taibang pal adugi missing ni we are not of this world but for the world that is coming Adu ay koi matam sa pada kang mathau tai. Adu na ay koi Prabhu imanate, ipanate, imong manung nate, sagay nate, samas nate, mayam ki midyang nate, Krista kag nang amasung ay ki Prabhu and let that sink in. Missing na kaya now is Jisu Krista ki aningba touba, amasung Esorgi aningba apam badugi matong na punsihing ba matam da Prabhu kanano Krista. Prabhu na tau haibu taugani Prabhu na tauganu haibu tauroi Prabhu na chatlo haibu chakani Prabhu na chatkanu haibu chaloi Prabhu ki hoi adu ai khoi ki hoi ne naha ki hoi oipham thoe Prabhu ki mai adu nang masung ai gi mai oipham thoe imung manung na imai pa na khwaidagi nungsiba imai pa oipu targasu khwaidagi nungsiba imung manung gi missing oibu targasu khwaidagi nungsiba samas ki missing oibu targasu kayo lekai khudingmak sing oiba targasu khwaidagi maru oiba ningthau amasung Prabhu adu Christian magi haibu ingadabani How do we now saying?
ꯍꯥꯏꯔꯤꯕꯁꯤꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤꯕꯁꯤ ꯑꯗꯨ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯗꯨꯒ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡ ꯀꯔꯝꯍꯥꯏꯅ ꯏꯟꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯇꯥꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯍꯥꯏꯕ ꯈꯛꯇꯪ ꯏꯟꯒꯗꯧꯕꯅꯤ ꯃꯥꯒꯤ ꯇꯨꯡ ꯏꯟꯕꯁꯤ ꯃꯃꯜ ꯄꯤꯔꯒ ꯏꯟꯒꯗꯧꯕꯅꯤ ꯈꯨꯗꯤꯡꯃꯛꯁꯤꯅ ꯇꯥꯔꯛꯄ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯆꯨꯝꯕ ꯑꯣꯏꯕ ꯑꯃ ꯑꯣꯏꯒꯗꯧꯕ ꯇꯥꯔꯒꯁꯨ ꯑꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗꯅ ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯍꯤꯡꯕꯁꯤ ꯍꯤꯡꯕ꯭ꯔꯥ ꯍꯤꯡꯗꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯅꯁꯨ ꯃꯈꯣꯏꯕꯨ ꯇꯥꯏꯕꯪꯄꯥꯜꯁꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯍꯥꯏꯕ ꯏꯟꯕꯒꯤ ꯃꯍꯨꯠꯇ ꯃꯤꯁꯤꯡꯒꯤ ꯃꯤꯠꯌꯦꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯌꯦꯡꯉꯒ ꯂꯩ ꯑꯗꯨꯒ ꯊꯥꯖꯕꯅꯤ ꯍꯥꯏꯅ ꯂꯩꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯃꯔꯛꯇ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯐꯥꯎꯕ ꯌꯥꯎꯔꯝꯕ ꯌꯥꯏ ꯄ꯭ꯔꯚꯨꯗꯒꯤ ꯍꯦꯟꯅ ꯏꯃꯨꯡ ꯃꯅꯨꯡꯅ ꯋꯥꯡꯅ ꯈꯟꯕ ꯃꯤꯁꯤꯡ ꯂꯩ ꯃꯔꯝꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯁꯦ ngasa hang na horok hai kraba adugumna miku khari mangda aikoi imung manung sing bu lai muti gumna latpa mi sing aikoi ayama khudingmak sing ase kanbiri hai na hai boi ba targasu or se just samaj ki film se yengba matamda imung da kraba mioi ayamba aikoi imung sing adu bu harau hanabada hotnabada thabuk chinma mi sing aikoi aduga imung manung da yamna centric oiba punsi khudingmak sing se imung manung adu dum lairek leba mi sing adu kana gum khara gi damak imung manung gi ayaba yawdadi khong thanglo phong ngamda mi mayam lai amram di yengbo bita aikoi loina magase taibang panbe go imung manung sing isona aikoi gi damak te pine bita ngam imung manung asibu pelhan na bagi damak te ayam matam dum honar gai now again lana lobi gano isona pine bikraba imung manung asigi damak te isor bu thagar ka dawni aduga isona pine bikraba imai pa amasung ichilina khoi masung ge thaujale amasung borne khoi damak te aikoi bu yengsin bina bagi damak yok thak bina bagi damak te chumthongna bagi damak isona pine biraba imung manung ne na hau babu aikoi yeng ai ba ase aikoi chumna bible gi matungna gyan ta mina ga du se kaino haina haiba obi ta ga mafam ase hayang ngasu haje kriba khudingmak sing adusu adu achumba de achumane adu aikoi bhap ta ga du se bible na aikoi khudingmak sing oiba ta ga su bible na aikoi da haibi se imung manung sing bu kauk thokna ba amasung makoi bu mathau ta da ba amung inthokna bagi damak te na ayaki qualifier do chandiduna ningsing bi lana lauding amang Jisu Christ gi tung in ba amasung Esorgi aningba to bagi matang lak matam ne Christian amuna taibang pam de hingba matam da kanabu no aikoi na khwai dagi hena ta ga dus adune adugi matang ne na khudimok sing aikoi na Jisu Christ gi punsi dagi so hojik su uri hena mek sing urakhi gani aduga te bible gi maham sing dagi aikoi dum Jisu Christ gi wahai aikoi dum tarakhi na khudimok sing sin hai se Isor na khoi tambiri se or Isor gi waina or Jisu Christ na khoi tambiri se aikoi gi imung manung ado ikai khumna ganu haina haira Christ gi tung in bana maram oraga nate adu haibana te Isor gi waina hairi se adubu sini hairi se honor your family Isor gi wapau sandok paman yam ningthi sin haiba waina sigi wais honor your family but worship God don't worship family. Christian family or be a papa imung mayam or be imung adubudi ikai kum na gadawani adubu aikoina kurum gadori basidi aikoina thogun gadori basidi Isor kamni aikoina kurum gadori base Isor kamni imung nate Isor mana sembi bane mana yopi bane mana thakpi bane mana imung manung dusu ekoi da pina bane imai pa mahang na pina bane ai imai pa dusu mang na punji pi bagi mapal na pina bane imai pa na taliba landum khoi mok si dusu magi pangal gi mapal na pina bane now ai khoi gi Isor kanano Prabhu Jisu Krista ate kanam thanate aduna Jisu Krista gi amasung Isor gi haibe in badugi matang da imung manunga Jisu Christ gi haiba inbaga or imung manung gi haiba inbaga ani gi wahang laba ai khona kharinga duise Isor ne Jisu Christ ne aduga imung manung gi haiba indina Jisu Christ gi haiba inbana maram orakan imung manung gi missing na aduga Isor khangdaba maron Isor khangna imung manung gi missing na aduga gyan ta missing na tongan makhal mingsing pirak po oithoe pu boy toy awan ang khang boy toy ichil na sin khudi mos na Christ gi tungin bagi mamal nangam sungin pigi do
Now again, I am not section haning asigi was. Imung adubu, I quite the short pin a big imung khudingmak now I imung I nupi lay I ichasing lay aduga I my pala it's a nupi sing lay now hiram khudingmak adu oil hard and makoi sing do hanna yengro de nungsiro de aduga makoi treat to maong do acted Hantam mong treat to Rohan Harbor Christitung in Manamaram Organda, not that has a visit in housing. I am going to Nakoina from the Yamna saying Harry. Jisu Christagi aningba touba. Jisu Christagi tung Tazabayan in Baga, Imung Pelhan Baga Anisigi Marata. Kanga the Obatargadi. Christako Kangan. I haki nupi Sorna Agi Punsi, Gidamang the Pinabik Bag, Kongi Talo, I haki Punsi Pumianunsi. I mark the Mak the power seeking. I get asking a sibung up from a pangal, khudingmak, a punsi, could make a lantum, could my sweat and says nothing. Adubu Christaga, I give a sulung subay, nupium, it's asking a canon never get among I give mang the Sarah Plata Makoi Batargadi. It's already Tozana, Magi Pangal, a Christagan. I'm the Jisu and Magis boxing in Matak the Matip and the Tarapa, the Kuntraga Mangata in a Kuntraga Mapan to Karamantan. I don't know if I Matip and the Tara, but the Kuntraga Mangata in a Kuntraga Mapan. Marandi mi amabu, Mapagi Mayokta, Machanu Pibu, Mamagi Mayokta, Amasung Mamona, Manemboki Mayokta, the Henaba Ilapani. I took me amagi. Yeknabadi Masamaki imung manung da lady Makoidoni. Now, Mahomet Jisu Christ and High say, Magitung in Bagi Matangani. And they could hang Tabang Palms consider like Khudingmak Esorgi aningba dugi, Mayok the labor sing actani, Esorgi Hirams Makoi Bab Tade, Gyan Tade, Taza Vicilinos, Equi Mark the Esorkang imung the Tazab oina Lakraba Chilinaus in Yari. I think I quite the Highzake. Nakoina Christagitung in Bagi Punsi, I'm Sunakonta with Tabo Khudingmak in the Esorkang Drib Nakogi Imuna Gyan Tabigini and a convoy batargadi. I do run Wakale. Gyantaro. Nakoina low but decision khudingmak in Christagitung in another Nakogi Punsigi oiba decision oigera. Or say, Amma hecta, Tabaki oigera, my missing number, khudingmak in the Nakoina, Esorgi aningba Tira, other Matung in a decision of Lorok Matam, the Esorkang, the Imuna Yarakani Hara, Rana Yarakani Hibadi, Asato Bino. I don't know Gantaro. I don't know if you know the highest. I do Karemana, Mapana Trigger, Mamapo, I want to get a Nungsi Mahak, Adu, Aigi, Oibamatic Chade. Machanipa, Amasung, Machanu people, I want to get a Nungsi Mahak, Adu, Aigi, Oibamatic Chade. Adu Mahaki cross Lokatuna, Aigi tung in the Mahak Adu, Aigi Oiba, Matik Chade, Matawai Kanzaba, Mahak Aduna Madu Mangzagani, Aigi Maramgi the Matawai Mangzaba, Mahak Aduna Madu Pangani. Jisu Christ wine. Aduga harb is a Kerman harb and Wakalame. Now, Jisu Christian and Pama said Toriba Tawala Siga, Mark Imun Maki, Mayok Live among the Wings. Jisu Christian Togolado can never get the Martin, Jisu Christ in Manungs in the lives. Adu is organic with the Jisu Christ in the Nocta. A papa wapaus and doctor marking to labor adu Taibang Pan, but the same good pa adu Esorgi aningba. Mahak Putak Esorgi aningba. Adu Mark Imun Pamanakari. Tabak to Loinimak Lepaga. Moy family ke puna halmina kiba ningsing ra Jisu Christ angang orange matamda Jerusalem de mabu kathok na pure mamange adu mamang monate temple to lay mi singa wari sanaraga sa se oda sing wari sanaraga le sorry matang mama mapalai Mary sung Joseph kaino chana panang tawrijibo nane koi ti theorem amtale Jisu Christ na kari da ma no nei theory ai gi bagim le ni have na koi khang da Gyantare adu the power. As the Makoi Gyantare. Esorgi aningba do ne Jisu Christ na Tauribado. Adu Mag Imunga the Esorgi aningba do Tau to be the Makoigi Apam Madu Tauraga Lak Papa. Adu Mahomes de Kun Upang is Jisu Christ na high believado. Magi. Taving Pan Imunga. Adubu Magi Esord. Magi Mapadre. It's a now saying. Asin nang masunga gipunsi oy pamtokpaman Kristi gitung in bamatamda imung gening baga Esorgi aning baga yanarak ta bamatamda ay koina
ꯇꯧꯒꯗꯧꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯂꯦꯞꯀꯗꯧꯕꯗꯨ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯑꯗꯨꯈꯛꯅꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯋꯥꯍꯪꯁꯤꯡ ꯍꯪꯕ ꯌꯥꯏ ꯏꯁꯣꯔꯒꯤ ꯃꯔꯨꯑꯣꯏꯅ ꯏꯁꯣꯔ ꯈꯪꯗꯕ ꯃꯤꯁꯤꯡ ꯏꯁꯣꯔ ꯈꯪꯗꯕ ꯐꯦꯃꯤꯂꯤꯗꯒꯤ ꯂꯥꯛꯄ ꯃꯤ ꯀꯔꯝ ꯍꯥꯏꯅ ꯑꯩꯈꯣꯏ ꯇꯧꯒꯅꯤ ꯄ꯭ꯔꯥꯛꯇꯤꯀꯦꯜ ꯑꯣꯏꯅ ꯁꯤ ꯈꯔ ꯑꯩꯅ ꯀꯣꯏꯅ ꯐꯝꯗ ꯍꯥꯏꯒꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡ ꯏꯟꯕ ꯃꯇꯝꯗ ꯏꯃꯨꯡ ꯃꯅꯨꯡꯅ ꯊꯤꯅ ꯉꯥꯡꯕ ꯊꯤꯅ ꯆꯩꯕ ꯑꯃꯁꯨꯡ ꯐꯨꯕ ꯐꯥꯎꯕ ꯂꯥꯛꯀꯅꯤ ꯑꯁꯤꯃꯗꯤ ꯍꯧꯕꯗꯒꯤ ꯑꯗꯨꯝ ꯚꯥꯞ ꯑꯗꯨꯝ ꯇꯥꯕꯤꯔꯣ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯔꯛꯄ ꯗꯤꯁꯤꯖꯟ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯏꯁꯣꯔ ꯈꯪꯗꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯅ ꯁꯣꯏꯗꯅ ꯌꯩꯊꯨꯅꯕ ꯇꯧꯔꯛꯀꯅꯤ ꯑꯃꯁꯨꯡ ꯈꯥꯝꯅꯕ ꯇꯧꯔꯛꯀꯅꯤ ꯑꯗꯨ ꯑꯆꯨꯝꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯑꯃꯁꯨꯡ ꯑꯩꯅꯗꯤ ꯈꯪꯉꯤ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯅꯤ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯏꯁꯣꯔꯒꯤ ꯑꯄꯥꯝꯕꯅꯤ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯑꯗꯨ ꯑꯩꯈꯣꯏ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ ꯅꯪ ꯀꯅꯥꯒꯨꯝꯕ ꯈꯔ ꯆꯔꯆ ꯆꯠꯀꯅꯨꯀꯣ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯣ ꯑꯗꯨ ꯏꯁꯣꯔꯒꯤ ꯑꯄꯥꯝꯕ ꯅꯠꯇꯦ ꯑꯅꯤꯡꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯈꯪꯉꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤꯁꯦ ꯏꯁꯣꯔ ꯈꯪꯗ꯭ꯔꯤꯕ ꯑꯩꯈꯣꯏ ꯅꯠꯇꯦ ꯚꯥꯞ ꯇꯥꯔꯤꯁꯦ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯎꯅꯕꯒꯤ ꯃꯍꯨꯠꯇ ꯑꯗꯨꯒ ꯏꯃꯨꯡꯗꯨ ꯃꯍꯤ ꯂꯥꯡꯍꯟꯕꯒꯤ ꯃꯍꯨꯠꯇ ꯆꯥꯟꯕꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯅ ꯑꯈꯥꯡ ꯀꯟꯕꯗ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯎꯠꯄꯤꯌꯨ ꯀꯔꯝꯍꯥꯏꯅ ꯏꯁꯧ ꯂꯥꯡꯕꯤꯒꯅꯨ ꯆꯔꯆ ꯀꯥꯕ ꯊꯤꯡꯉꯗꯤ ꯍꯧꯔꯒꯦ ꯇꯧꯔꯒ ꯑꯗꯨꯒꯤ ꯊꯕꯛꯇꯨ ꯇꯧꯕꯤꯒꯅꯨ ꯆꯥꯟꯕꯤꯗꯨꯅ ꯏꯁꯧ ꯂꯥꯡꯕꯤꯒꯅꯨ ꯑꯁꯨꯛ ꯌꯥꯝ ꯇꯧꯔꯤꯕ ꯅꯣꯏ ꯑꯗꯨꯒꯤ ꯊꯕꯛꯇꯨ ꯇꯧꯕꯤꯒꯅꯨ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯔꯩ ꯌꯦꯠꯅꯕꯤꯒꯅꯨ ꯃꯈꯣꯏꯒ ꯈꯠꯅꯕꯤꯒꯅꯨ ꯑꯗꯨ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯃꯈꯣꯏꯕꯨ ꯍꯟꯊꯅ ꯌꯦꯡꯕꯤꯒꯅꯨ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯇꯧꯒꯗꯣꯏꯗꯨ ꯀꯔꯤꯅꯣ ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕꯗꯨꯗ ꯄꯤꯁꯜꯂꯒ ꯄꯨꯟꯁꯤ ꯍꯤꯡꯉꯣ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯏꯁꯣꯔꯒꯤ ꯍꯥꯏꯕ ꯏꯟꯒꯅꯤ ꯃꯃꯜ ꯄꯤꯒꯅꯤ ꯃꯃꯜꯗꯣ ꯈꯣꯟꯊꯤ ꯑꯣꯏꯕ ꯌꯥꯏ ꯆꯩ ꯑꯣꯏꯕ ꯌꯥꯏ ꯑꯣꯔꯁꯦ ꯇꯥꯟꯊꯣꯔꯛꯄ ꯑꯣꯏꯕ ꯌꯥꯏ ꯉꯁꯤꯗꯒꯤ ꯅꯪ ꯑꯩꯒꯤ ꯏꯆꯥ ꯅꯠꯇ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯄ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨ ꯑꯣꯏꯕ ꯌꯥꯏ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨ ꯃꯃꯜꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯤꯌꯨ ꯅꯨꯡꯁꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕꯗꯨꯗ ꯄꯤꯁꯟꯗꯅ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯗꯨꯗ ꯃꯍꯥꯛꯄꯨ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯍꯥꯏꯕꯤꯗꯨꯅ ꯃꯉꯣꯟꯗ ꯄꯣꯊꯥꯖꯕꯒꯤ ꯃꯄꯥꯜꯅ ꯅꯍꯥꯛꯅ ꯈ꯭ꯔꯤꯁꯇꯒꯤ ꯍꯥꯏꯕ ꯏꯟꯕ ꯑꯗꯨꯒꯤ ꯀꯣꯟꯁꯤꯀ꯭ꯋꯦꯟꯁꯦꯁ ꯑꯗꯨ ꯏꯁꯣꯔꯒꯤ ꯈꯨꯠꯇ ꯊꯝꯕꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯕꯗꯒꯤꯗꯤ ꯇꯧꯕꯅ ꯍꯦꯟꯅ ꯂꯨꯏ ꯍꯥꯏꯕ ꯑꯩ ꯚꯥꯞ ꯇꯥꯏ ꯑꯗꯨꯕꯨ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤ ꯈ꯭ꯔꯤꯁꯇꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗꯒꯤ ꯃꯍꯥꯛꯀꯤ ꯇꯨꯡ ꯇꯥꯏꯕꯪ ꯄꯥꯟꯕꯁꯤꯗ ꯏꯟꯕ ꯃꯇꯝꯗ ꯄꯥꯝꯕꯗꯨꯃꯛꯅꯤ ꯑꯁꯤ ꯑꯩꯈꯣꯏ ꯀꯥꯎꯄꯗꯦ ꯃꯗꯨꯗꯤ ꯈ꯭ꯔꯤꯁꯇ ꯄ꯭ꯔꯚꯨꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯅꯠꯇꯦ Jesus is Lord and not our family. Let's move on. Verse 34 and 35. Jisu Krishna wangdo hange. Asida mana mung tarokko it's a shocking thing. Adugii maangna maaki akoibada phamliba sing aduda koyeng yenglaga harami yengoigi maipa. Now mathida yengbo oiba taragadi ma khud thamanga yengo aigi imaipa. Yengo aigi chile now. Maram pira mana. Maram di Isorgi ning mataw mi khuding aigi chile now. Aigi chechan amasung aigi mani. Kanana Jisugi asengba imung oigani. Yam sama pakhumda Jisu Kristagi matungina ai matungina natte miyoiba kanamtagi matungina natte Jisu Krist magi machinmaktagi tholakpa pakhumadu kaino Isorgi aningba tauba mising adu khaktamak Isorgi asengba imung karigidamokno kana Isorgi imung haina habil yamna maru ona lawri karigidamokno aikoi thamoi taning pagal loina chetna paiduna mamal khudingmak piraga asigi imung manung asida yawba adu aikoi kwai khorangjaba ogidise merani thaja besile inausing asi nangamusung aina khange taibang panbagi imung manung di loiba nai loikhigani mangkhigani Krishna aniraksun lakpa matamda taibang panbagi imung manung mangkhigani loikhigani aduga mak aniraksun lakshgi mamang de phawa taibang panbagi imung manung asidi ngasi nang aibu nungsibiramba aigi chilinausing adu adum nungsibigini haiba leite nangamusung aigi damak lepiramba aigi imaipa matam chupagi lepkani haiba leite maramdi makoisu miyoibani sikhigani taibang pansi thadokhigani loinamag loikhigani aigi imaipa aigi nupi aigi icha aigi mari matang khudingmaksingda aphaba mising oiba taragasu makhoina aihakpu lomba naideba matam adu phawba ngaktuna thamba ngamoi oithokte adu Isorga be imung asidi lomba naideba imungne mangba naideba imungne
ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏ ꯌꯦꯡꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯌꯦꯡꯒꯗꯣꯏꯁꯦ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯐꯕ ꯄꯥꯎꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯔꯨꯑꯣꯏꯅ ꯚꯔꯁ 30:4 ꯑꯃꯁꯨꯡ ꯃꯔꯨꯑꯣꯏꯅ 35ꯒꯤ ꯍꯧꯒꯠꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤꯗ ꯖꯤꯁꯨꯒꯤ ꯏꯃꯨꯡ ꯑꯣꯏꯕ ꯌꯥꯕꯒꯤ ꯃꯇꯥꯡꯗ ꯍꯥꯡꯗꯣꯛꯄ ꯑꯔꯥꯎꯕ ꯊꯣꯡ ꯑꯗꯨꯗ ꯍꯥꯟꯅ ꯌꯦꯡꯁꯤ. Observe the inclusivity. ꯀꯔꯤ ꯍꯥꯏ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯕ ꯃꯤ ꯂꯣꯏꯅꯃꯛ ꯀꯥꯡꯂꯨꯞ ꯑꯃꯈꯛꯇ ꯅꯠꯇꯦ ꯂꯣꯏꯅꯃꯛꯅꯤ. ꯖ꯭ꯌꯨꯁꯤꯡ ꯈꯛꯇ ꯅꯠꯇꯦ ꯖꯦꯟꯇꯥꯏꯜꯁꯨꯅꯦ ꯑꯗꯨꯒ ꯃꯦꯔꯤ ꯈꯛꯇ ꯅꯠꯇꯦ ꯑꯗꯨꯒ ꯖꯦꯝꯁ ꯈꯛꯇ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯤ ꯂꯣꯏꯅꯃꯛ ꯖꯤꯁꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯃꯈꯣꯏ ꯈꯛꯇ ꯂꯩꯕ ꯅꯠꯇꯦ ꯀꯥꯡꯂꯨꯞ ꯑꯃꯈꯛꯇꯪꯗ or ꯇꯝꯒꯤ ꯃꯤꯁꯤꯡꯗ ꯈꯛꯇꯪ or ꯆꯤꯡꯒꯤ ꯃꯤꯁꯤꯡꯗ ꯈꯛꯇꯪ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯃꯦꯔꯤꯀꯥꯒꯤ ꯃꯆꯥ ꯈꯛꯇꯪ ꯇꯥꯏꯔꯪꯒꯤ ꯃꯆꯥ ꯈꯛꯇꯪ ꯂꯩꯕ ꯅꯠꯇꯦ ꯃꯤ ꯂꯣꯏꯅꯃꯛꯇ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯟ ꯈꯨꯗꯤꯡꯃꯛ ꯖꯥꯠ ꯈꯨꯗꯤꯡꯃꯛ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯕ ꯂꯣꯏꯅꯃꯛꯇ ꯏꯅꯥꯛ ꯈꯨꯟꯕ ꯂꯥꯏꯔꯕ ꯁꯍꯔ ꯃꯆꯥ ꯈꯨꯡꯒꯪ ꯃꯆꯥ ꯑꯗꯨꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯁꯤꯡ ꯑꯋꯥꯕ ꯃꯤꯁꯤꯡ ꯀꯨꯆꯨ ꯃꯨꯕꯁꯤꯡ ꯀꯨꯆꯨ ꯉꯧꯕꯁꯤꯡ ꯁꯛ ꯐꯖꯕ ꯊꯤꯕ ꯂꯣꯏꯅꯃꯛ ꯑꯗꯨꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨꯅ ꯖꯤꯁꯨꯒꯤ asengba imung oiba yai. Nang di jar awang madagi lakpan nang di jar anim madagi lakpan nang di tam dagi lakpan oi nang di asom dagi lakpan nang di asigi dagi lakpan nang di asom dagi lakpan nang di ina khum dagi lakpan adu nang si pam nang di lar mafam dagi lakpan nang di si pam nang di dress khara na le adu asida layo adu nang di dress na le natte laite kari mata. There is no discrimination in Christ's family. Christagi imung da adu da hantana yengba aduga inthokpa kari amazle mi khudingmakna Christagi imungi mi oiba oithoe adugi thong adu laun hang. Now that is inclusivity. Adugu again observe the exclusivity. Kamana thong asia adugi matik laun hang mi loina magna changma mi loina mak changak pa yai adubu hairiba changakkrab mi loinamak adu Esorgi aningba touba mising adu khaktani. Mayam changak pa jat khudingmak changak pa loan khudingmak changak pa adu family background khudingmak changak pa adu changakkrab khudingmak sing adu soidana Esorgi aningba touba mi oigadobani. Aduga Esorgi aningba mi touba oiba targadi lairagera ina khungera aduga paisa paigera pairoigera aduga awangba jatagi lakera animba jatagi lakera thigera phajagera Jew oigera Gentile oigera aduga Christian family dagi lakera non Christian background dagi lakera aduga lakningba phurup amai dagi lakera aduga rickshaw thobo oigera car thobo oigera oiningba oisono Esorgi aningba touba mi adu orbadi haiba mi adu Esorgi imung oigani. Jisugi imung oigani. Do batagadi karino Esorgi ning karino. Yan hambadi. Jisu ning thaw asibu paptagi pungning hongna thajaba adu Esorgi ning mane. Ihan hanba khwaidagi maru oiba aning mane. Trust in King Jesus by faith and repentance. To come to this King Jesus by repenting from their sin and trusting in Him. So John panduptaruk ki pada nipu aduda Esorgi aningba adu pap chen khudingmak tagi ipum khudingmak ta mahak na ba ma ki aningba do khoi yengse Johan panduptaruk pada nipu sun hadana le aibu tharakpa now Jesus Christ ne haise aibu tharakpa mahaki aningba adudi machanipa adubu uraba mi khudingna thajaduna lomba naidaba hingba phangani aduga aina mahakpu akonba numita hingani ihan hanba khwaidagi maru oiba Esorgi aningba adudi asini Jisu Christabu thajaba adu kana kana Jisu Christagi haiba ilaga Jisu Christabu thajaga duise now asi context asi yang matamda even Jisu gi mama Mary phawa. Now, Mary na Jisu Christ bu taibang panda sila maki garbado iswana wire kanda po haiduna o magi da magi Jisu Christ thazra adum yare madum pakka sarga natte Esorgi imung yarni pakka natte man di lana tami missing like Mary gi matang da karman tami oh Mary is matam pumba gi asengba sabi adum orgle natte karman ko bhapta Mary matam pumba asengba sabi o Jisu Christ gi matang Jisu Christ gi mas manaw sing po
Joseph Galoyana. Ma Tampumbagi, asengbi lesabi kesu oide. He was normal human being. Go. Aduna, Lana Taza Basing like Marina Aran people Marina can be Marina. Isor sang na bang ngamuto buwakal. Natin adu amat talite Mary asi Mary gi mapanga kanamata na kanbiba pangoy. Mary asi Esorgi missing gi marakta Esorgi missing marakta sang dina biba amasun nate. Adu ka Mary se kurumgado ba mioy or nupi amasun nate. Mahak se nangam sungay gumna paps and mioy bane. Tabang panda Jisu gi mama oiba targasu. Jisu gi emungni yaw na bagi demakte. Marina mahak maki mapuktok gi pokliba machanu pa Jisu Krista dubu magi kandiba mapu amsung Prabhu oina thazab kadawne. Adu thazab oiba targade. Mahak kanbi phone kari gi demakte no. Jisu Krista se Mary gi macha khakta sunate mahak Mary gi su Prabhu ne. Jesus Christ is not only Mary's son, but he is Mary's Lord. Aduga akona makata na patra ko matam na din Jesus Christ matamasida Jesus Christ gi my half brother James Jesus Christ thazadri. Aduga ko na thang de akona ex park matam da. Hi Jesus Christ gi half brother se mag manau pa James na ma thazra kani. Can be Panganima. At the Jerusalem Council, the leadership keep ma pagani. I don't know, as the economy makes in a pang. Color adu over targade. Jisu Christa gi imung manungi mi pavana, Jisu Christa the Tazadana can view pang the boy targade. Ipa pastor or missionary or me or ipa ma Christian or me aduna Christian or a Karamana high biagadino. Yeah, Christian faith is always personal. Adu thada bisila nausang Jisu Christabu ningthog Jisu asibu papagi puning hongna thazaba adu khaktang Christak imungni yauna amata ngaibla mi atei amata leite apaba thabak na su yaroi aduga miebagi haib inmana su yaroi aduga imung manungi tai amata na sunate adu Jisu Christa da khaktang isana isagi papagi puning hongna thazaba nana Esorgi aningba adu Jisu thazaba se aduga hairiba adu karamana khu utpibage mahangna Pap chen ba ma ki missing asi mo ko ki pap to kan mine bagi da pap yaw do mo sung pap khang de ba Chris asi bu chai lising na mang thabi re adu asengbi leisabi Mary ki garba de ki ma pok laga pap yaw do pap khang de ba mo sung dharma chen ba ki punsi du ma mapung pa na ma khing Esorgi hai ba lode mag inge in kinang pap chen manang mo sung ai na in bangam ki de ba mo sung hing bangam ki de ba punsi du da adu ma na Nangamusung ipapsi man nangamusung ay na sifam to ko masi aduda sa hilising na yung na cross matakta ay ko khudingmak yung musung mongono thazar ko may pum khudingmak ipap adu pubido na papa musung price khudingmak sing adu mama pido na mahaksiki adu ma khumni subo na mete hingaki adu thazar ba khudingmak sing adu papa ki pun hodo na hai ba Christian to kroba thabak asida ma pu kandi mapu musung Prabhu na thazar ba khudingmak sing adubu ma ki imunung de yahon bi benim hang adun thazar ba ichili na asin nangamusung ai gi da makti harau paune amusung nangamusung ai aran khubam gi harau ba du nauhan magi me pung gane maramli nangamusung ai na Jisu gi imunung de ngasi nim de yaw ba phangli ba se Christian nangamusung ai gi da makti to bi khaba thabak du thazar gi ma palani adu ga khoi marakta Sure, we can't have a marup sing yari. Hoi no tamu the wang hanglambe. I bu Jisu no lotion bigadra. I bu harba asengba Jisu asigi aseng missing as a marakta. I bu yahan bigadra. Marabasitabiu. Jisu na adumbu kan bibangame. Kari mga sige na nahang na. Mahapu nahagi kanbi mapu musung Prabhu na nahaki pap tagi pukning hong duna thaza boy batar kade nahaki pap khudingmak sing du kokpi gani aduga nahaku mahaki macha oi pagi ayab pi gani aduga kanbi gani nahak ngasi ri mita Krista nahaki pap tagi pukning hong duna thaza bi mangon na lakpi Krista nahapu kanbi ngame now aham basikar no is Christabu
kan mi mapu masung prabu ne thazaba adu isor ga ningmani adu ani suba isor ga aning madu kari no now high ba se khoi tong tong bible mafam da yin ihan ham ani suba adi isor gi high ba in ba now isor gi aning ba du taubo oiba ta ga adu kari no isor gi aning ba isor gi aning madu khang ba amasung taubo adu kari no isor gi high ba in ba adu na kari no isor gi aning madu kari no magi high ba obedience to God. Now, Tazik represent. I go to Christian with Tazik missing. I don't know Christic immunung. Now, Christic immunungi qualification no kayo, Esorgi aningba to me. Now, I do over targeting. I don't know Tazik. I koigi punsigi the makta Esorgi aningba lay. Tazab and Hina hike by khudingmak the makta Esorgi aningba lay. I do hire by aningba to maki wahidagi yamna mayek singing. Adu hire maki aningba sing I makata na yeng means now a chow umbrella than I couldn't young ihan ham the curry is a Tazab to Esorgi anyone any subversion Tazikra khudingmak into the Esorgi animals and magi high bin but the magi high bin medukari magi aning but now magi animals in ihan ham but now Christagi imung the yaw boy batarga the carino Esorgi han baning modo Singlu macha the yaw. Now, asidagi and a practical oiba here amatalate to be part of a local church. As a bit announcing church yaw of a Christian late. I Christian in the way church card to say, or I church some of the yaw to see I have sing say. Bible not be the Bible wang with him live missing. Mam the carry them out to know Esorgi imung manung ase, Tabang Panbag Esorgi imung universal church ase. Uba yadaba singlup ase or uba yadamag immunung ase singlup macha the yawbagi mapan uba yagadin. The local church is a visible Jesus family. I don't know uba yabas Christag immunung adu the Jisu immunung the yaw the karam haina uba yadaba Esorgi immunung adu the yaw karam haina. That's impossible. Church Christianity harga church sungyaw yaw do music karige manai haina haibo oiba targa di. Dating adum tauraga luhong dabi adum lay yana mi du chamane. Now I do sunu di luhong adu ai gi thamo nungsibale. Si nupi gi nungsibale si nupa gi nungsibale adu bu ai luhong badi pamde. Ai nang mu thamo singa nungsi adu bai nang luhong badi sung pam pamde adum nungsi na adum lay se. Is it possible? Adu ku chamane. So-called people who claim to be Christian without being a part of the church is like the people who keep on dating but don't want to get married. Kaya mga sinumira sila, ako imarakta. Christian na diharaga. Sinlup to yaw to bilang nga sinampam sila ma. Hayeng na karad no mama mathangi no majing na karad no mama oh church ke church sab mara ngakte ke sukai brate am suning mane asom no sum gospel dum se asom no music karan som ne heno Christian ne ke no music no uduju prabhu no ubiraga lore now problem di prabhu na Ui hai bado Prabhu na uhalla imung diyaw na karam hai na khanga duino. Ado na ako ki mark oh Christian oire yara ka no church yaw dozi ane kham me ako ki mark yaw boy bata ga de chile na chan bi na wakal do ten kut yo thara kana wakal khan bi adom na tor bi chumira amasung lalira. Please take this seriously. Lum na lobi. Maram di uba yaba imung manung da yaw bagi adu commit to bagi ayaba amat adu gi pamba amat laitana ai Esorgi imung na ba kaisu oi thokte kana nang amasung ai thazo ba asi chumnam ga do se Esorgi apam bagi amasung Esorgi aning badu gi matungina singlu macha local church maram di so do kana no pi do Esorna kaya nang pun badu ai na sagal pun nang thalok ko do ai na sagal thalok kana no adu haida singlu tane the local church. The local church is God's key to the kingdom. Makin ning thole baki so ne. Adu na kan hai bo betara oh ai Christian adu oi thok de singlup aman na ki thazab adu chum nam ri babo baptism na ki thazab adu chum nam ri babo na Christian natti oning bo oi betara ge so. Adu ga
Christian amana harakan sinlup amada yaw the bida commit to the submit to the bida Christian amana ko chat pado ta the bejel na nang tawning ba thawko ma'am tawbe Christian ma'am khangna rambe na Esorgi aningma gi wang da tum leire sam na bo oba tar ga di ai gi sagai se Nameirakpam ne adu ko Nameirakpam sagai de pu bu man mara murakan ai gi ming yumang Nameirakpam pa ine now ai gi mung monung de yaw ba mara murakan ai Nameirakpam ga identify tawrida now Esorgi imung de yaw na karmane Esorgi imung da nak taibang pam sak tak ke hair no adu oi thok tabane ming tak pham lai taba sak tak pham lai taba mi adu kana hena koi khangna bage ma ba lai tabe missing or lamza sarasing adu bu Esorna mak imung monung sida lamza sara amata laite khudingmak ma ki macha sing ma ki imung monung gi missing aduna hamadi to be part of local church adu Esorgi aningmani adu go thajaba khudimon adu gi high in gadobani mamdi imung monung na ko gi identity pibugumna local church na Christian gi oiba saktak che adu oi as family gives our identity so local church gives your Christian identity adu ani suwadi what to obey now sing to yawre maram na kari sinu adu de yaw kroba thaja kroba khudingmak sing adu amaga ngak senaba adu Esorgi aningmani to care for one another in the local church koi sinu bidam local church asigidamagta covenant lay aikoina karamana punsi sinumang hingado no haina ma ki wahai asida amaga haiba Bible verse mayam lay anu wallet na basida duga haiba du loine mak yaw adu haiba khudingmak sing adu sinu bas na gospel community church lay kraba member khudingmak sing asina Esorgi mangda masung aikoi amaga makte wallet na bagi wasak ko koi taw like covenant kari koi covenant to mine aikoi thabak sumina gani kari kidamak singlu ki amato ngak na bidamak haiza mina gani aman amabu semga na gani punmin na gani nungsi na gani yengsin na gani kok na gani ching na gani aduga chang nai na punmin na gani thajaba singa aduga awabada nungai bada polum pumina duni hingmi na gani aduga aikoi khudima apabu wapau gi thawgala du thabak sumina gani chang nai na singlu ki makta kat kani aduga singlu mas de even talk iba matam so atopa apaba singlu amada yaw gani adu nangama sungai na singlu mas yaw matam Esorgi mangda adu aikoi mitra ni pana sigi marakta no gospel community church ki meeting asi ma de kai wasak kraba nga na hangba ya wahangdi mamang gi haugrab hapta gi numit sing adu aikoi gi sinu ki thaja bisel inaw sing da makta aikoi kayam toina wakal khanbage how often do you and I think about our church members aikoi thaja bisel na aikoi tara ni pana se aikoi masel amaga aikoi amana amagi punsida maru oi haina aikoi kayam toina khanbage I mean thaja bisel inaw sing aikoi da maru oi pot adu di aikoi nungti ge dum ningsinga ge dum lei aikoi market trading da missing yawe crypto mine da missing yawe crypto mine da matam da pung kun mari khuding gi adu mine da do missing yawe now crypto mine da pung kun mari khuding to do na ba khangma maram mora kan or kari gum matam da di ma tabbing da mi sing yawe kai no khal da ma tabbing da coin khoms lag le na khuding mas those are important adu no ka pung kun mari yawe hide I am going to mine to adu wakal lai why because we know that is important adu maru ena khangma maram orakan notification le kan hendokhe ne taurise adu gi wakan khale adu loiram dore ngangam me taurise sida adu gi wakal na color se green ne red oh no sida dum thi right relationship to le matam do oiba tar nungsibu nupa nungsibu nupi khudimok sing adu phanayam chin mo oiba tar su matam loina ma khoi pi because why maru oiba ngagane I na hanging wang this now crypto mining that was I'm included I myself am included I na hanging wang this taibang pan bagi highway hiram khudimok sing ase aikoi maru ona loba sigumna thaja bisil naus na aikoi maru ona loba asigi ma pan ko nung ti prahna ta thaja bisil ichil inaw sing idama aikoi morning devotion gi matam na du aikoi devotion do matam khudi magda amma antraga amma koi prahna do ra wari sana pra thaja bisil inaw singa makoi awaba sing adu karino nungai ba sing do karino makoi awaba da wamina ba nungai mina na bagi da matam nangam sungai tharang to bra do we pray do we give importance to our fellow brethren
And that's a question. To care for one another. Mateng pangbro ko thaza bisil inausing sige. Thaza bisil inausing adu isorgi aningba ne musung isorgi pamane nang musung ai punsi de mak. Ai ko na singlu basi de musung magi wahai dia khrobu yatang khudingmak sing ase ngasi yang kan thoki batam da kaw bu oi batar ga de thaza bisil inausing ai khoi chokot pa mathau tari. Khoi amana magi mateng pang na mathau yam na tai. Christian apamas nang amusung ai ase ai khoi na wallet na matam da wasak matam da ai khoi ase isorda aduga laikraba mita ni pana sida punsan bani khoi. When we covenant, we don't covenant to the pastor of the church. We covenant to the members of the church. Hong sugade. Singluki amata oiba aduda punna tabuk sumina wi. Adu isorgi aning manim. Ephesians chapter 4. Tawagi amata oiba du. Now. Right. No harba khudingmak sing se Christian member khudingmak adugi achauba daitan. Now kari kari na singluki amata oiba du thugai miwa ngang na bian hamba dati mi khana hanba chin thiba pukchel sengdaba wakal kan dana wangang ba hiram khudingmak sing adu loinama. Adu thaza bisil inausing isorna nang amasung ai punsidagi pamba asidi singluki amata oiba adu ngakpa du isorgi apamane nang amasung ngondagi isorgi apamane adu isorgi aning aduga nang amasung ai isorgi imung da Christ imung da yaw oiba targadi maki aning mo du tokfam toy. Now maki aningba tawbagi mapal na ai khoi isorgi imung da oiri haina haben maki imung manung da yawrabagi maramna ai khoi maki aningba tawfam tokpuni isorgi aningba tawfam tokpuni. Malom thambana akhaba maru hawbana ama nungai sinupta lei minaba matana nungai na daba thokpa haibasidi thadu bezeli icheli now sing asidi adum orega do podamani. Oh, gospel community church yauraga Bible yamna sandokpa dagidi mayam harau round leminaba apapa larang mayam paba khudingmak sing lemena nungai ba ngakta ngani loina mak gyan tarba ngakne loina mak apaba ngakne loina mak ai thamoi kan natte thasa bisil inausing ai khoi gi singlu basisu sarga tana chatliba paptagi pungning hongliba asonba mayam leiba asonba sing adu thidok minariba aduga pap magi papura ga haiba pabu crossing makong na thaminara kana chatminariba Christian sing ne winning makana matam sing le amana mo sawan na matam sing le khudingmak sing adu saitana akoi thamoi akha mo raho laga adu marata tha halaga singlupta ahoba ma thama kana adu thugai ba ama to bi thugai ba khana hanba miwa ngang na ba iha ma miwa ngang na ba sumai tor me ma de somna sumai tor me mangon de har ndu prarthana bu to bi si tor me no ta de bil inausing nang amasung aigi nakong ase miwa ngang na bagi mong phamoi pham do kari mana mi me ka gi ta ba pau sing adu kari atopa ichilina amagi matang de phataba amatare adu chum de bane adu aran mane adu hai bu du ngang bu obatara gadi mahaki punsida amasung singnuki amato obidu akai thokne adu obitare hai bu phataba wahai sing adu phataba pau adu adom gi nakong changi matamda adu mong phamo henbe chin de gi tolakan bigena. A true Christian's ear should be and must be a tomb, a graveyard for every gossip. Achumba maong dudi kaino. What kills the unity? Miwangang na ba? Khatnahan ba? Amana kakka tauba. Pukchel seng da ba? Mapana na manung da na ma. Adu achumba lon dudi kaino. Achumba maong dudi kaino. Ihan ha dudi. What is the right way? To crucify self and taking other more important than self. Hakchangi apamba aikoi aningba khudingmak sing the cross makong da pusilaga aduda hatokpa aduga aikoi isadagi atokpa thaj bisil inausing buhena lumna loga amasung maru hena loga adu isorgi pamane har power de khoni engmine krebe isorgi ningmane adu khoi isorgi mi sing ne aikoi isorgi emungni yarbu sing adu oiba targa karino aikoi da hai wahai asina nang amasung aingon ngasi ne thagulibis ya ham de sine karigum nang amasung aina karigum na ha aikoi mar oning laning bom phom amek de gi lakpe
aningba jaga da kin hak oibe karima nahak na Jisu Christ bu kan bi mapum sung Prabhu oina thajaduna Esorgi tungli mi am oiba targadi nahak Esorgi Jisu gi imung de yar ba mi amane adu bu hongan ngam pangal lama te leite nahak Jisu gi imung gi mi oiban adu Esorgi aningba du khang na sung tawna bi ai khoi de pangal leite adu yam na chume Hadi tani akrab khudingmak na ekoi pangal to ngamgado amat laite ekoi Esorgi macha sing oiba targesu aduna karino Esorna ma ki marang kai ba thaujal su marang kai ba pangal khudingmak sing adu ma ki ningba tawna bi nang amasung aingonda mateng pangbigani mahagna maramde adu ki damak de Krishna sibi khibani adu ki damak de Krishna hingbi bane khallage yengse siba Krishna ekoi gi pap khudingmak chamthok bi ngambo oiba targadi hawjik asiba bu joy to duna hingalaba Krishna aduna ekoi bu ma ki haibi inba du ngamna pangal kaya gi mati mapi bi ngamgani if a dying savior can cleanse us from all of our sin imagine how a living savior can empower us to obey God ado gi rolo bedadi ado sil inang khoi magi haibe in gedo bane khoi pap to matam sing lai pungning hong gedo bane ado aseng pun sudai hing gedo bane Esorgi aning modu thir kan da khatang to gedo bane mamal ti gedo bane awaba nangani ikai banangani khudingmak sing oiba tar one thing is true ai khoi Esorgi macha sing so let's celebrate the sonship that we have in Christ for that will drive our obedience kaya damo aina ipagi haibe in this from ma ai gi ipa na ai magi macha ne ipa na ai bulung si Esorgi haibe in gedo ai bu purani chairani ngang ni maru na te na ma ai gi ipa ni ai magi icha ne adon thadu bisile inausing nangam sungai Esorgi imung manungda magi aning bagi matungi hingba mi sing nangam sungai oning bra ai khoi de Esorna Christ gi pana pinai bi macha oibagi mingthol asida harause celebrate tose maramde karumba khoi Esorgi macha sing orbadi ai khoi Christaga loinaraba Christaga loinana mahaki yumlep chara if we are sons then we are heir with Christ adu Christ gi mafamda karilai sarga lei ai khoi gi damak da karilai adu oiba targadi sarga ai khoi gi lei adu harba khudingmak sing sa wakal to minarga ngasi nimit ai khoi asi kanano Esorgi imung Christ gi imung manung oige duse Esorgi aningba to mi khudingmak Jisu gi asengba imungni hangba bu hangde nang amasungai harba sigi damak de punsi hinglibra Esorda kyam ngajari bage amasung hingdeba oiba targadi ngasi acha matamne Christ level halakna bage damak na khala oidra mangonda hello Christ na kan begin pranatos Pai Sor nahaki imung adu kanano hana nahaki wana takpi Prabhu harba sa ko gi ason masing le ko gi ai mapung phalo sing le chandu ne ko mateng pang biwa ko batholan biwa ipa ko mark na ki mung oijiba mi sing bunana kan bi Christ bu thaza ba mateng pang bi adu ko makoi bana ki mung ohen bi adu Christ ki mung oi kraba ai khoi khudingmak pu na ki haibe hen in adu ko Christ ki mapana phangjaba na ki nacha nupa sing nacha nupi sing oi begi bor sida penthok chaduna na ki tungin jabda ko hen mateng pang bi imang the cross thamduna itung taibang thamba amasung imang de ibung na thambiraba sar aikhoi gi mang da thambiraba sar ga amasung harau mati mangal khudingmak sing da yengjaduna tungda aikhoi gi awa anang khudingmak sing nang gi mingi mak ti da mamal khudingmak sing adu tungoina na ki tung in mada khoi mateng pang bi na gi sakhi da mateng pang bi hana Jisu Christ gi mingi jeribani amen